ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯃꯥ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯏꯇꯠ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯃꯛꯅ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯁ꯭ꯌꯥꯝꯒꯤ ꯃꯌꯥꯝꯕꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯅꯤ ꯍꯥꯏꯅ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯁ꯭ꯌꯥꯝ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, "ꯇꯥꯆꯧ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ." "ꯀꯩꯗꯧꯔꯦ ꯇꯣꯟꯗꯣꯟꯕ?" "ꯇꯥꯆꯧꯒꯤ ꯏꯪꯈꯣꯜ ꯊꯥꯕꯁꯦ ꯊꯥꯕꯤꯔꯅꯨ, ꯑꯩꯈꯣꯏꯒꯤꯁꯦ ꯑꯣꯏꯅ ꯊꯥꯕꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯃꯅꯤꯡꯂꯣꯝꯗ ꯇꯥꯆꯧꯒꯤꯁꯤꯗ ꯂꯩꯔꯒꯦ꯫ ꯃꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯅꯪꯅ?" "ꯇꯥꯆꯧ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯕꯁꯨ ꯇꯥꯕꯅꯤ. ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯥꯌꯣꯛꯅꯅ ꯀꯩꯅꯣꯝ ꯇꯧꯕꯒꯁꯨ ꯍꯦꯛꯇ ꯈꯠꯅꯕ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯥꯆꯧ." "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ. ꯄꯦꯟꯅꯗꯕ ꯉꯥꯛꯇꯅꯤꯅ ꯎꯅꯕꯗ ꯑꯗꯨꯝ ꯆꯤꯛꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯗꯨꯅꯤ ꯇꯥꯆꯧ, ꯎꯅꯗ꯭ꯔꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯇꯥꯆꯧꯗ ꯍꯥꯏꯕ ꯂꯥꯛꯏꯕꯁꯦ." "ꯍꯣꯏ ꯍꯣꯏ, ꯌꯦꯡꯂꯕ ꯍꯥꯏꯗꯨꯅꯤ. ꯏꯅꯥꯎꯅ ꯄꯥꯝꯕꯗꯨꯁꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯥꯗꯣ? ꯏꯕꯥꯅꯤ ꯈꯛꯅ ꯋꯥꯁꯦ ꯇꯨꯞꯊꯣꯛꯄꯁꯨ ꯌꯥꯕ ꯍꯧꯅꯗꯦ. ꯅꯇꯩꯃꯁꯨ ꯈꯪꯍꯟꯈꯤꯒꯦ. ꯅꯪꯁꯨꯅꯦ ꯂꯩꯃꯒ ꯇꯥꯟꯅꯔꯣ. ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅꯦ." "ꯂꯣꯏꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗ. ꯑꯗꯨꯕꯨ ꯇꯥꯆꯧ, ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯇꯥꯆꯧ ꯍꯣꯏꯁꯨ ꯌꯣꯜꯂꯒ ꯑꯗꯨꯝ ꯆꯠꯈꯤꯒꯗꯕ ꯃꯔꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯊꯥꯕꯗ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ." "ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯅꯦ ꯍꯣꯔꯦꯟ ꯅꯇꯩꯃꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯈꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯂꯩꯔꯔꯤ, ꯑꯃꯗꯤ ꯑꯚꯤꯖꯤꯠꯀ ꯃꯥꯌꯣꯛꯅꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯣꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ, ꯍꯨꯝꯅꯤꯗꯒꯤ ꯍꯞꯇꯥ, ꯍꯞꯇꯥꯗꯒꯤ ꯊꯥ, ꯊꯥꯗꯒꯤ ꯊꯥꯈꯥꯏ, ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯒꯩꯒꯤ ꯊꯥ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯚꯤꯖꯤꯠꯀꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯅ ꯂꯩꯀꯥꯏ ꯄꯨꯝꯕꯗꯨ ꯅꯤꯜꯂꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯨꯁꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯍꯧꯁꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯉꯥꯟꯅ ꯊꯥꯜꯂꯤꯕ ꯃꯩꯉꯥꯟ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯡꯉꯥꯟꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯚꯤꯖꯤꯠꯀꯤ ꯃꯤꯠꯌꯦꯡ ꯑꯃꯒꯤꯗꯃꯛꯇꯗꯤ ꯃꯥ ꯑꯁꯥ ꯊꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯚꯤꯖꯤꯠꯀꯤ ꯀꯥꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯟꯁꯤꯡ ꯑꯗꯨꯗꯤ ꯎꯒꯗꯕ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯐꯝꯂꯤ꯫ ꯄꯨꯡ 6:30 ꯈꯖꯤꯛ ꯍꯦꯜꯂꯛꯄꯗꯨꯗ ꯈꯨꯁꯤ ꯇꯍꯥ ꯇꯍꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯉꯛ ꯑꯗꯨ ꯆꯦꯞꯊ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯔꯤ꯫ ꯂꯥꯛꯂꯔꯣꯏꯗꯕ ꯃꯤꯀꯨꯞ ꯑꯃꯒꯤꯗꯃꯛꯇ ꯂꯩꯃ ꯊꯣꯛꯂꯛꯇꯨꯅ, "ꯏꯕꯦꯝꯃ, ꯆꯪꯉꯁꯤ ꯂꯥꯛꯑꯣꯅꯦ." "ꯏꯃꯥ, ꯃꯥ ꯂꯥꯛꯈꯤꯅꯤꯌꯦ. ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯌꯦ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ. ꯂꯥꯛꯑꯣ, ꯆꯪꯉꯁꯤꯅꯦ ꯅꯪꯕꯣ." "ꯃꯥ ꯁꯣꯏꯗꯅ ꯏꯅꯥꯛꯇ ꯂꯥꯛꯈꯤꯅꯤꯌꯦ. ꯉꯥꯏꯔꯤꯕꯅꯤ. ꯃꯥꯒꯤ ꯑꯁꯥꯗ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯏꯃꯥ." "ꯃꯗꯣ ꯅꯪꯒꯤ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯈꯜꯅꯤꯅꯦ. ꯅꯪ ꯑꯩꯈꯣꯏꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯄꯥꯁꯤꯒꯤ ꯈꯖꯤꯛꯇꯗꯤ ꯈꯜꯂꯨꯅꯦꯍꯦ. ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯤꯞ ꯂꯧꯗꯨꯅꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯂꯩꯔꯛꯏꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ?" "ꯏꯃꯥ, ꯁꯤꯔꯣ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ? ꯏꯃꯥ, ꯑꯩ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯒ ꯎꯅꯖꯒꯦ. ꯑꯃꯨꯛꯇꯪꯗꯤ ꯎꯅꯖꯒꯦꯕ ꯏꯃꯥ." ꯂꯩꯃ ꯃꯆꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ, "ꯏꯆꯥꯅꯅꯦ ꯏꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ. ꯀꯥꯏꯗꯦ, ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯕꯗꯤ ꯎꯅꯕ. ꯑꯗꯨꯕꯨꯅꯦ, ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯖꯔꯕꯁꯨ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯕꯗꯤꯅꯦ, ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯍꯥꯛꯇ ꯅꯪꯒꯤ ꯂꯩꯖꯕꯒꯨꯝꯕ ꯀꯠꯊꯣꯛꯄ ꯍꯧꯅꯗꯦꯀꯣ. ꯁꯤ ꯈꯛꯇꯅꯤ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯗꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯁꯤ." ꯈꯨꯁꯤꯕꯨ ꯃꯃꯥꯅ ꯊꯦꯝꯅꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯑꯚꯤꯖꯤꯠꯇꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯕ ꯃꯈꯩ ꯁꯣꯖꯥꯎ ꯂꯣꯜꯂꯤꯕ ꯒꯦꯠ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯍꯧꯁꯥꯒꯨꯝ ꯈꯨꯁꯤꯅ ꯆꯦꯞꯊꯅ ꯌꯦꯡꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯈꯖꯤꯛ ꯄꯥꯛꯊꯗꯨꯅ ꯒꯦꯠ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯤꯕ ꯈꯨꯁꯤꯒꯤ ꯖꯨꯝ ꯖꯨꯝ ꯇꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯌꯦꯡꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯉꯁꯤꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯈꯛꯇ ꯉꯥꯏꯔꯦ꯫ ꯎꯅꯤꯡꯕ ꯁꯛꯇꯝ, ꯎꯅꯤꯡꯕ ꯈꯣꯡꯊꯥꯡ, ꯇꯥꯅꯤꯡꯕ ꯈꯣꯟꯖꯦꯜꯗꯤ ꯇꯥꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯆꯥꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯣ ꯃꯃꯥ ꯃꯥꯁꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ꯫ ꯇꯞꯅ ꯃꯄꯥꯟꯒꯤ ꯃꯩꯗꯨ ꯊꯥꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯈꯟꯕ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯑꯚꯤꯖꯤꯠꯇꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣꯅꯦ. ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ. ꯂꯥꯛꯑꯣ, ꯆꯪꯉꯁꯤ." ꯑꯚꯤꯖꯤꯠ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩ
ꯃꯐꯝꯁꯤꯗ ꯂꯩꯖꯈꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯂꯦ ꯀꯨꯏꯔꯦ ꯅꯛꯅ ꯂꯥꯞꯅꯈꯤꯕ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯒꯤ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯐꯅꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯑꯕꯤꯖꯤꯠ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯕꯒ ꯄꯦꯟꯗꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯕꯒꯤꯗꯃꯛ ꯏꯃꯥꯅ ꯊꯥꯕꯤꯕ ꯋꯥꯍꯩ ꯑꯀꯟꯕ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯆꯤꯠꯊꯗꯅ ꯏꯟꯖꯔꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯕꯁꯨ ꯏꯃꯥꯅ ꯃꯔꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯕꯒꯨꯝ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩ ꯊꯣꯡꯒꯥꯜꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟꯖꯈꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯡꯒꯥꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯕꯤꯖꯤꯠ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯒꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤ ꯁꯅꯥ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯄꯥꯟꯒꯤ ꯃꯩꯗꯨ ꯃꯨꯊꯠꯇꯦ ꯑꯗꯨꯃꯛ ꯊꯥꯜꯂꯤ ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯦ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩ ꯃꯥꯅ ꯆꯪꯂꯛꯄꯗ ꯒꯦꯠ ꯑꯗꯨ ꯃꯌꯥ ꯈꯔ ꯈꯖꯤꯛ ꯀꯥꯍꯜꯂꯝꯕꯅꯤ ꯄꯤꯛꯇꯛꯅ ꯀꯥꯔꯤꯕ ꯒꯦꯠ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯃꯆꯥꯒꯤ ꯃꯇꯧꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯑꯕꯤꯖꯤꯠꯇꯨ ꯉꯥꯏꯍꯥꯛꯇꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯃꯥꯂꯌꯥꯒꯤ ꯑꯣꯏꯔꯝꯃꯤ ꯍꯜꯂꯣ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤ ꯀꯩ ꯂꯩꯔꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯌꯥꯏꯗ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯇꯕꯒꯤꯁꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯥꯊ꯭ꯔ ꯑꯅꯤ ꯊꯣꯛꯄ ꯋꯥꯍꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯁꯨ ꯑꯥꯊ꯭ꯔ ꯑꯅꯤ ꯂꯣꯡꯂꯤꯕꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯋꯥꯔꯕ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯊꯝꯂꯒꯦ ꯊꯝꯈꯤꯅꯨ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯝꯃꯨ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯊꯣꯏꯅ ꯂꯩꯖꯗꯦ ꯍꯌꯦꯡꯁꯦ ꯌꯥꯔꯗꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯌꯦꯡꯕꯗꯣ ꯉꯥꯏꯍꯥꯛꯇ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯌꯥꯅꯤ ꯆꯠꯁꯤ ꯑꯩ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒꯦ ꯊꯝꯃꯒꯦ ꯃꯥꯂꯌꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯨꯗ꯭ꯔꯦ ꯐꯣꯟꯗꯨ ꯑꯗꯨꯃꯛ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯃꯨꯛ ꯒꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯄꯗꯨꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯗꯕ ꯃꯈꯩ ꯔꯤꯁꯤꯞ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯂꯌꯥ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯁꯤ ꯑꯩ ꯆꯠꯂꯣꯏꯁꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯦꯗꯅ ꯄꯨꯡꯁꯦ ꯊꯦꯡꯉꯤ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯋꯥꯔꯦ ꯑꯕꯤꯖꯤꯠ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯅ ꯉꯛꯆꯥꯅꯅ ꯂꯩꯔꯤ ꯑꯀꯣꯏꯕꯗꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯈꯨꯁꯤ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯕꯤꯖꯤꯠ ꯌꯥꯝ ꯌꯦꯠꯂꯕ꯭ꯔꯥ ꯑꯕꯤꯖꯤꯠ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯌꯦꯠꯄꯕꯨ ꯌꯦꯠꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ ꯅꯪꯅ ꯏꯐꯝꯗ ꯌꯦꯠꯇꯗꯅ ꯀꯅꯥꯗ ꯌꯦꯠꯂꯨꯅꯤ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯛꯀꯦ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯍꯥꯏꯕꯗ ꯊꯝꯃꯣꯔꯥ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯐꯈ꯭ꯔꯦ ꯑꯋꯥꯕ ꯑꯃꯠꯇ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯤꯁꯛꯁꯨ ꯑꯣꯏꯔꯝꯗꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯅꯧꯕ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯁꯥꯗꯤ ꯑꯩ ꯇꯧꯔꯨꯗ꯭ꯔꯤ ꯆꯨꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯅꯪꯁꯨ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯆꯨꯝꯃꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯡ ꯉꯥꯛꯇꯅꯤ ꯊꯃꯣꯏꯁꯤꯅ ꯐꯥꯖꯤꯟꯕ ꯉꯝꯂꯨꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯍꯨꯜ ꯑꯁꯦ ꯐꯥꯎꯍꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗꯤ ꯀꯩ ꯂꯩꯔꯦ ꯌꯨꯝꯗ ꯅꯠꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯒꯦꯠ ꯃꯃꯥꯡꯗ ꯈꯨꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯕꯤꯖꯤꯠ ꯈꯨꯁꯤꯕꯨ ꯑꯀꯣꯏꯕꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯩꯗꯤ ꯀꯨꯏꯔꯦ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯈꯤꯗꯕ ꯅꯣꯡꯃꯗꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯦ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯤ ꯑꯩꯗꯤ ꯆꯠꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯂꯤ ꯃꯍꯧꯁꯥꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯁꯥꯗ ꯂꯥꯛꯂꯔꯣꯏꯗꯕ ꯑꯁꯥ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯈꯜꯗ ꯃꯇꯝꯕꯨ ꯃꯥꯡꯍꯟꯕꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯈꯨꯁꯤ ꯈꯨꯝꯂꯛꯇꯦ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯍꯌꯦꯡꯁꯤ ꯊꯕꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯀꯣꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯑꯕꯤꯖꯤꯠ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯑꯩ ꯁꯪꯉꯦ ꯑꯩ ꯍꯌꯦꯡ ꯁꯪꯉꯦ ꯑꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗꯃꯛ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯔꯨ ꯃꯇꯝ ꯌꯥꯝ ꯂꯩ ꯅꯪꯒꯤ ꯁꯨꯃꯥꯡꯗ ꯂꯨꯍꯣꯡꯕꯒꯤ ꯗꯣꯟꯒꯤ ꯈꯣꯟꯖꯦꯜ ꯌꯩꯗ꯭ꯔꯤꯉꯩ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯤ ꯈꯨꯁꯤ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ ꯑꯩ ꯄꯨꯡ 11ꯗ ꯃꯍꯧꯁꯥꯒꯤ ꯃꯐꯝꯗ ꯉꯥꯏꯔꯝꯒꯅꯤ
ꯑꯕꯤꯖꯤꯠ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯃꯌꯨꯝꯗ ꯒꯥꯔꯤꯗꯨ ꯏꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤ ꯎꯔꯦ ꯃꯃꯥꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕꯗꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯊꯝꯂꯛꯇꯨꯅ ꯀꯧꯔꯛꯏ ꯏꯃꯥ ꯁꯅꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯆꯪꯉꯛꯑꯕ꯭ꯔꯣ ꯏꯃꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯃꯥꯡꯒꯣꯜꯁꯤꯗ ꯋꯥꯅ ꯂꯩꯔꯤꯁꯤꯕꯣ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯅ ꯃꯄꯥꯟꯗ ꯂꯩꯔꯒ 이마는 그마이나 누마이나 tum도이노 라오 라오 보타나바 떠오르지 아쉽나 마마 마자 아니도 이몽다 짱락리 마탕기 누밋 하이브도 여우가다바 웅자까리수 왔드바니 아두부 나이감다바 한질락리 답나 짤람바 마tam기 공젤수 해나 답신크라보금 떠위 아두부 누밋 타기 공제띠 까이베야다바나 농 아두막 nga락리 mahausaga manadaba maongda abijitna ayukadu koilanglangbadуда sanana hairei isa singa sidi wakal onthokna nungaikhreda imangda thajadaba thawdok ama tari malaya unadawribro nate daima aina ngasi unadawriba mido aina yam pamjaba oiba kanano ne hairisibo kona khangwa daima thida masidi अभिजित असी हाइदुना मागी टेबल दा थमलिबा चेरंग अदु पाइदुन थोक्री सना मखा ताना लावहौरी आइमा इबुंगो पुंसे मापन तारकपदा ngaइरिने नंगबो अदुम ngaइरुरगे मा अभिजित अदुम गाड़ी दु थौदोक्तुना थोक्री सोमदसु खुसीदु ngasidi मिंसेल ममांगदा लेबली nganba changsilaktuना इचे ngan kai मिंसेल ममांगदा लेपुद्रगा ngasi lepasi kai phawige angang ne yam khangbra haibu soiru kana aseng ba haibani ko ado hai shoi bani che nang na sak tu chisi le yamna aina suti tholak tringai hostel da leiringai da kai kai dawrage khusi maupa gi wa haidu da mingsel mamang du da taha mo onsili aduga maupa da mung leisilak tuna hairi nganba aseng bagi yam thira broibo asing bani se thire bo yamna khusi du isu sugatna mingsel mamanga da lepi oida mukjep yetta mukjep tawduna leiri ngan bana karamba mo pagi mamitta bo maje phajana ge noi kaino gi mamitta di adum phajadaw leire nang mohong se ngasi cheng khidawga mali koi che ngan ba masi hairamduna ka du dagi hotana chengkhri masi ngangsi yong ko masi ngangse si hairaduna mingsel mamangda leiriba sunset adu tapai khatuna maupana chengkiba maikai adu dalangai maupana chengkiba na hanbana leimana changlakpaga mapa chanaraduna leimagi makhong mapa duda hektare leimasu non thaduna khungali haima onthokpani da konoisi angang machaga chab hek manari amasu class 10 kare amasu oza oirabani konoisia ima nganbase mingonda sum khai leirini nganbagi wabu kaino khangdana leirabatuda leima asi haiduna machagi manakta tapna sangsilaktuna nungsina yengjaraga hairei ibema waphamse napada su khanghan banate kanagumba matada khanghan banate nangamadi ima ibani khaktani aine jabu thajai aduna aine jabu thadoklibani nang ima gi thajaba sidhi manghan ganu koibema ima aibu chatlagamsira yengoi aroi boina kari hainingba hainaruru ado kuibadi kuirakanu ko kadai ima manam nambirage naupana ne gari ga loina taithokhrabani khusi makhut adu thangjinduna mamada manam namhallaga adumak chatkhre hainakhiba mafam aduda abhijiti hana ngaiduna leirami khusi sangsilaktuna abhijit ki manakta leplari abhijit su nomi yenglei khusi su adu mangai adubu maithongi minu adu abhijit ke phone amana kaikhi hello tamo kayam watlige ai loisin baloi ko ihe aise nangonda hairam ke tawraga kawreni aise athubagi oina thabak ama laktana ngasi do pharak tagadaba mali nang ima go oina chalagera ai pharak tarani ana haibiramadi phadauba ima su indom chaga polo yenguni haina chaki hoi tamona pharak tardi kayu paile
ima hoi laga chatla su chatla ba haidun malaya asi hairam laga phone do duma kakre Abhijit sor asang mama hondoktuna phone ado switch off thamjili oi da bangang mayam haigali Abhijit nokning dana noklaga matam sina pumna mo ohenbani Abhijit ngaya kusi da yengli aduga kusi gi mabuk mapadu da makutu thamduna hairei nasa kaisu thodo batau draba natro kusi Abhijit ki wahang aduda midu pirang I haurakle Abhijit ki makut adu tapna lauthokhiduna ai kari pau khumpiyo haibanu oikre namitna wari khuding maki aroiba ngasina aroiba lamai ni ikadori kusi kaino nangna haidubo madoi thokpa yaba tawge khalabadi oithokdaba mata lekte nangna igidama khongpham amata lengdana lepiramlabadi ai pumnamak ngamgadabani adubu nangna nangi khongthang maning hankiba miku aduda aigi thawna pumba loiki aidi lepke haina nangna yakidabani matam pumba hen khraba matamda hairakhiba natra aina nanga pau phawna naba kayara khonaki aibudi nangi apopi imagi wasakna kalle haiduna nangai buna thakhiba natro ai tha umari dingai kina oiragiba phibamdo ima khangano haibadi yaro imada natana pawum phawba aige ahongba itau kaya aduda wahang kaya hanglaki ai pau khumpiba ngamlamgani khanbro aina doctor matanaraga angangdo manghankre Abhijit khangaude kusi gi mamaida khupangna thai kusi su kari sahaida tuminna khangi kusi adukna pukchel pikpa mane aidi pukchel pikpine isagi da khanba nangna matamduda ai leiri haina wahai amakhakhtang moirabasu haibirabadi ai kayam penjaramgani thongna su hantharo adugu khudingmak nasana loina mayok nazaro haibagi matagum thamlamle nangna mirot amagum laikhiba natra ngasisu aina haibagi unaba natra nangi napamdagi aigidamak karibu lairige khudingmak malayagi oikraba natro kusi ainagi maika yenkidaba nati adubu kusi asi haiduna leimaiduna phamthaduna hekna kaple Abhijit su thembam khangda kapliba kusi gi nakanda phamtharei chumi magi sumara leite haibe yaroi cheluba nonganbadagi tha kaya do kusi nongmata hanba leitana maga pau phauna na hotnarakpani adubu mamagi wahai amana mana na theiduna leirakpani minok chawba haibasi samasa si himachani chumi kusi su karamna khudingma asi mayoknani nungsiba su chatki thauna pumba su hanjilakpa oibana hayeng taibang phautuba angang aduna wagadabagi saru mana khongthang adu lobani Abhijit kusi gi khucha sing adu tapna bairakuna kapliba kusi bu thembiri kusi kaplamba du khara phatharaga ichataki kadaida yamda ibani punna chakrasi Abhijit ai thongna pumba leitri loire nangonda thazaba thamsira khallabasu ai sungasidi ai bu popi imagi thazaba ama puduna lakpana nafamda ai thazaba kamcha kusi chalo kige ai gari yarukte kusi wahai aduda ingangang ne yengi Abhijit ki gari do ko yengi adubu udre Abhijit mayumdagi tholakpada gari da tholakpani adubu office da thamnaga line da lakpani gari do office da wai hore kusi wala ngangda gari dagi sodu satoktuna Abhijit pirei Abhijit so aduma lauduna gari do start tawduna tholakle malaya su mamaga loinana furniture item khaidu laururaga tholakpada Abhijit na maningda nupi ama haptuna thaukiba do mityengna samri phawba leptuna yenghori binana bema kaidore pamba yaudrabaro ima lohongbasi masana yaraba natro haima
Nakoibu nasa unarabadaine. Haujikta amung nauhongna na hanglisibu noigi apambagi matung inani tawrise. Lao chalasi. Masune thabak hek leidana tawbo oirini. Luhongba phawba hongdri. Onthokna waro pulau zawkhreda ko aigi sase. Male adu mamana phagi khara khajik ta thokje. Adubu mapukningdi irumlumjade. Hanjin urakle. Haujiki drisa adubu mamada makha taba kaisu hairida mayumda adumak halakle.